नाट अमदी चनबिबु ngak senduna thambagi tangai fadaba lei haina Manipuri Governor Dr. Nasma Heftulana haikre. Leibak amagi sen thungi phibam phagat hanbada longmi singi achauba thodang lei haina hanagi Union Minister TA Saubana phongdokre. Chaliba tha asigi tara humdoi fawgi manungda lengakna mahairoi baby sana misi gi case asi CBI da paihandrabadi khongjang lakadauri. Amadi ahal singi hingbagi hak khongaw narakpa matamda Manipur Human Rights Commission na chap chaba thabak laukhatkani haina Manipur Human Rights Commission gi chairperson Khaidem Manina haikre. Kurumzari Times of Manipur nungthilgi pau meeting tabiri basingbu luchingbina taramna okchari hojik pau sandong na pizari afaba khunai ama sengapar matamda nat amadi chatnabina achauba thodang ama lauri maram asina aikoina aikoigi nat amadi chatnabibu ngak senduna thamba mathau tai haina Manipur gi Governor Dr. Nasma Heftulana phongdokre. Ngasi Mission for Economic Empowerment of Traditional Artisans, Craftsmen amasung PhD Chamber of Commerce Industry PhD CCI anina sinduna Hotel Classic Grande da promoting entrepreneurship and harnessing untapped potential of geographical indication of Manipur haiba hiramda lamdam asida leiriba khutsa hairaba entrepreneur singi nongmagi oiba khana nainaba mifamaduda mahakna makha taraduna PhD Chamber of Commerce and Industry na entrepreneurship oiduna lamdam asigi cultural heritage yokhatuna amasung handicraft pu malemgi mafam kayada saktak na hotnabada achauba thodang Lobiba asi thagat ningai ni haike. Practices and culture. Geographical indications are highly interwoven into rural lives which employ traditional methods, practices and know-how to produce these goods with the protection assured by the GI registration. Pirates and counterfeit cannot intrude on the markets, and the consumers are guaranteed of the genuineness of the product, and quality assurance is also helps in brand building and add the commercial value. I hope this country will catalyze the local entrepreneurs and artisans to make advantage of government schemes in developing their products and marketing. I also hope that setups and there would be steps take up geographical indication of more craft. I wish conclave success. Thauram aduda saruk yakhiba mite ki chairman su oriba Works Minister TS Biswajit nahai Mitek na lamdam asigi nat amadi chatnabigi pukaibu yokhatpa khakta natana lamdam asigi thabak phangdriba miyoi kyada thabak piri haiki. This is our proud moment and a very important that this PhD Chamber of Commerce is there. The capacity of this PhD Chamber of Commerce and Industries can play a very big role for the promotion of these products. This is my responsibility to do something to create a new atmosphere in the state as a minister in charge. I don't know, I cannot say how long I'll be here as a minister. I may be moved out tomorrow, but what I feel is that so if I do something and if I create something new and innovative things, that would be my achievement. Nakal amaromda thoramasi loisilakpada paumi singna hangba wahonggi paukhum piraduna Minister Biswajit nahai Kanglapat ki foot bridge asi loisilaba matung lakadoriba chahi lising ani kungi January tha fawbagi manungda BT Park Kaishampat amasung Imphal College manaktasu foot bridge sing thamnanaba thorang tauri haiki. We have actually planned for as of now. We are actually
planning to construct more because for the convenience of the people and for the particularly for the pedestrian in the state. So we have just actually slightly completed this Kangla one, and the BT will be completed by the end of the November, and this Kashampat by December, and at the same time, so there is one footbridge also near the this Infant College. So that we are trying to complete it by either by end of the December or maybe by the beginning of the January 2020, that is the new year. Leibak amagi sen thungi phibam phagat hanbada lomi singi achoba thodang lei haina Krishi Vigyan Kendra Bisnupur gi chairman hanagi Union Minister T.H. Chaubana phongdokre. Wafam asing asi utlauda laiba KVK Bisnupur gi holda pangthokpa lomi singda double income laknaba tongan ba item sing yenthokpa gi thoramda phongdokhibani. KVK Bisnupurna Sinduna Pangthokiva Input Distribution gi thoram aduda Manipur Technical University gi Vice Chancellor Professor L. Tombi amadi KVK Bisnupur gi Head Dr. R.K. Imotombasu saruk yakhi. KVK Bisnupur gi Chairman T.H. Chaubana makha taraduna KVK asigi makha da laiba lomi singda kumja lising ani kungani thoi faubada double income lakna ba honavani. Leibak amagi sen thungi phibam phagat hanbada lomi singi achoba thodang lei chinjak haibasi yamna maru oi maram aduna KVK asina ngasi faubada lomi singda mateng pangduna lakli lomi singda ahenba income lakna ba yen ok nga macha chengum yauna item kaya piduna ahenba income lakna ba honabani masida lomi singna pukchel sengna thabak tawbiu haiki masigi lairiba low singde asuki matik advance hoirabani Nakoi Karim to Wagano, Lomi, Naquide, Nungaibo Gani, I could Chinjak Yaudan, Lari Heavy Arroy, Chinjak Yaudan Engineer, Oyaroi, Chinjak Yaudan, a pressman, Oyaroi, a Shaichak Lama money, ma'am. I could shine an open to even when a quite a Maru, Nipunamakagi, past priorities, I could agriculture away from Topane. Ahanba phase ki oina khangatlaba farmer humpu henbada ahanba tangka ki oina nga macha yen ok chengum yauna item kaya yenthoki thoram aduda saruk yakhiba Manipur Technical University gi BC Professor L Tombina haikibada KVK Bisnupur asi University asigi makhada affiliate tawragani darkar oiba office memorandum thokadaba dangaire ngasi farmer sing da piriba potlam sing asi ningthina yoktuna income hena lakna ba honasi haiki Kaza aku jendayal ko upadhyagi center sida hangtori ba course mayam siga aku MTO no Manipur Technical University state government gi university si asiga kainuga danga sele culture gi danga sele culture gi tongan re aku dei khalap thakre masida hariba institution mayam je punsin na bo hona jari adu madungina masai aku idimat yamna mari lena ba agro engineering ga habe course hangtoga maramdi masi koi next year dagi koi Manipur Technical University na affiliation pi ba habe ma almost see on thokto badangare masi almost decision low lo bani Chatliba tha sigi tara humdoi faubugi manungda lengakna maheroi baby sana misigi case asi CBI da paihandrabadi thangnaba numit ki ayuk pung taruk tagi thangmaiban pumbada pung kunga marigi sintha leptuna khongjang changsilagani haina misi asigi mayokta sem khiba JAC na lauthokre ngasi thangmaiban athletic union thau ground na pangthokhiba paumi singa unaba amada JAC gi convener L Gyaneswari na mamang thaktagi hauna JAC na special investigation team SIT asi muthat pina ba haikrabasu ngasi fauba muthatana leiri adubu SIT leibagi kanabadi fangdre mara leiba miyoi sing niyom chumna thigat pide school authority gi maikaida lepagum tawi Haujiksu awaba taraba imungi miyoi singda tongan ba maral pishinduna aranba statement thangatuna case asi lana chatkhina ba honari masina maram oiduna case asi CBI da pairabasu ona tainana chatkigadra haibagi chingna ba pokle karigumba lengakna case asi gi matangda thawoi wawoidana leithokpa tarabadi JAC na miyamga loinana hen akanba khongjang kaya changsilagani haiki Hojik quota aranba mayam mama pisaliba se masi lepiu habise home minister amasung chief minister miyeng changbiu amasung achumba SIT gi statement achumba singa do puthokbidona quota thagatpiu loina na SIT gi aranba chaliba IO se masi sindokpiraga achumba chatpa IO ma thambiu hojik phawbada asuk warba macha kaina bagi maisak na adugumba maisa langaba imun singsigi aranba adugumba investigation gi report ngate pikhat pasen atuga matam de lepiu amasung
ꯑꯩꯈꯣꯏꯅ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯥꯛꯏꯕ 161 ꯄꯨꯂꯤꯁꯀꯤ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯒꯗꯧꯕ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤꯒꯤ ꯃꯃꯥꯒꯤ ꯃꯄꯥꯒꯤ ꯃꯥꯒꯤ ꯃꯄꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯁꯤꯒꯨꯝꯕ 161 ꯑꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯕꯤꯗꯨꯅ इन्वेस्टिगेशन असिदा हापसिनबियु अमसुंग लंगला लंजिन फंबदा अंगांग असिबु हाटबिबने हाइबगी असुंब लंगला लंजिन फंबदा मतेंग ओनेनबगी अखोगु सीएम अमसुंग गवर्नर होम मिनिस्टर ना मियंग चंगबियु हाइबसे सिगी माइकेदगी थमजरी All as home the lady ba ahal sigi hingbagi hak khongaw narakpa matamda Manipur Human Rights Commission na chap sawa thabak sing lokhat kani haina Manipur Human Rights Commission gi chairperson senior advocate Khaidem Mani na phongdokre wafam asing asi mongsangai da leiba All as home da free health medical camp amaga loinana pangthokhiba Human Rights Defender Manipur na lingkhat khiba chahi manga mapum pharakpagi kumon thoramda paumi singa unaba amada haikhibani Thauramadu da saruk ya badanatana home asigi fibam su yengsiladuna senior advocate Khaidem Mani na masa matomta thaksaba ngamdrawa ahal oiraba mama mapa sing asi macha oiba singna yengsin bigadabani hairibani karigumba thabak tauriba macha masu singna mama mapa oiba singbu yengsin bidraba amadi tathi taoina tauba tarabadi aingi matung ina makhoigi mathakta chairak pibayai Maramaduna all as home the leriba ahal sing asi ningthina yingsin biba mathau tai hairaduna karigumba ahal sing asigi hak khongaw narakpa tarabadi madugi chap chaba thabak lokhatnaba honagani haiki akoi hojik ke leriba e sigi sida macha masuna luna tawba turen gi singbu hangana chen brai bido macha mama mapana di macha oiba singbu luna dum tawba haidiba macha masudu namu mama mapa kanda moigi so muk macha machu luna tawba adumba mama mapa bu thina tawba tare de ainda chu yadi ma ge maintenance tawna ba maintenance taw che no pm so angang tabu maintenance tawba na sar pisida 125 sar pisida yauri ba adu da natana adu da so tum haire adu ga tongan ba halaman gi leiri ba ek ta su chiti all age gi adu ma leiri ba lo sing da su halaman macha masana masabu thaksa bangam jadraba adu macha masu singduna thakpa ngam ko pedi oiraba adu redi madu thakadabani haiba adu malo suleyaba aduna masana official thabak toba ko kanogi office ke thabak toba mi singna mama mapa boluna tawdre thakpi dre yang bidre hairagadi madu ainge matung in action lobe yani honorable chief minister haidi chummaba aujing leriba all age home the lady but sing cha halo rabang aktani moigi right moigi human right cha asin thi jana ngak pai ba cha tau da ya darabani masi being a person of Manipur Human Rights Commission oina ahla man singi right mangak pada right pu khongau na pada aikhoina adum darkar leba kanda aikhoina sabchana moigi right sing cha protect tona ba promote tona ba angam mong da honagani Hauzik paugi marak thatna atenma break amatang longminasi Nupi ekhoigidi khongthang khuding seksiningai ngaktani mafam matam khudimakta aina cheksinduna talakli adubu mahausayi khongchatnina khudong thiningai atumak oi Manipur da ahan boina iramda masida sajaba ningol khudo adubu ngasidi akhoi chingna ningai oidre akhoi gi damak Bright Enterprises ki ningol khudo US Pizza and Fried Chicken at Sangai Pro. For us, food is about taste and delicious choices, but at affordable prices. Fresh dal with a high wheat content, fresh vegetables and chicken make our food special and healthy. We have 3 types of pizza crust to offer you. A wide variety of fried chicken items, burgers, garlic breads, pastas and mocktails await you. Come to US Pizza and Fried Chicken for delicious belly-filling portions at pocket-friendly prices. And yes, we are kid-friendly too, so bring your kids and enjoy with them. Come, taste the best pizzas in town and a host of other food items at US Pizza and Fried Chicken, Sangai Pro. Break matungda makatawa pau pizari Mioy khudingbu nungsiba ngambagi wakhalon leirabata ingna chikna leiba lamdam oiba ngamgani haina Bisnupur Kendra gi MLA Govindas Konthaujamna phongdokre
Wafam asing asi Konthozam Gonjendro Foundation sinduna mahaki yumda pangthokpa All Age Widow Pension Scheme yenthokpagi thoramda athoiba mithunglengi oiba warolda haikibani. Mahakna makha taraduna mioiba khudingmak amaga awan nungai saruk yaminaduna chawkhat minasi haiba wakhalon mahaki apokpagi mingda semliba trust K Gojendro Foundation na Manipur lengaki maikaidagi All Age Pension Pibada chita horaba ahal oiraba singda All Age Pension piba amadi nauna mapuroiba kaina khrabi nupi singda mateng kharadang oinaba ngasigi pension gi senfam asi pibani. Makhatana mahaki leizava lanthumdagi tangkhai ama trust ta kathoklaga All Age Home amasu chahi sidagi saba hauragani. Mafam aduda macha masu singna thawoi bidraba ahal singi seva tawduna punsi lelagani haiki. Akoi foundation sina salaibo oigani. Foundation sina salaibo oigani maramni inherit property aina ipa ipu singna thambiramba aigi lan singa sigi 50% akoi gi K Gojendro Foundation sida koi pire haijariba. Masigi lakwa sourcing sina akoi na hayeng lai oigragasu asigumba foundation si ningthi jana lehoba yananaba makhatana All Age Home ama linkhalli basi leijariba ngasagi ahal oiraba ipa sing ahal oiraba ima sing se masigi tung koiba phawbada hayeng ningthi jana salaiba ngam haunanaba adumaina panam thamjabani government aduda contribute tawbirakpadi karim kaide adubu where is All Age Home salaiba sidi akoi gi foundation sina salaigani. Ngasigi Thoramaduda Bisnupur Kendragi Madungda Laiva Ahal Oiraba Mioi Chanipanga Humfuni Thoida Thagi Lupa Chamagi Changda Tha Taragi Oina Lupa Lising Amamam Amadi Mapuroiba Kaina Kravi Nupi Chamaga Kuntran Nipanda Thagi Pension gi Senfam Oina Lupa Chahum Sahum Yenthoki. Kanglei Paki Maning Tamba India gi Makhutta Takiba Numit October 15 da United People's Revolutionary Front UPRFM na Manipur Pumbada Pung 19 gi General Strike Lauthokle Haina Aina Thingkraba Lalahuluf Information and Publicity Secretary L Rolin Elias Thopangba Maitaina Thadorokpa Cherol Amana Hairi Cherol asina makha tarakli October 15 na lakpada aikoi ireicha singna karamna India gi makhuta ning tamba mangkhibage haibadu hangatna nainaduna yengba mathautai khunai asina ngasi lepliba khongpham asisu mamutana nainaba matam oire masigi saruk ama oina kanglaicha singna chahi khudingi September 18 na lakpada Manipur gi manung amasung mapanda karamna India na Manipur gi ningthau Buddha Chandrabu Silong da kauraga namduna merger agreement hariba cherol asida khudek laukhibano haina mafam kaya da pangthoktuna khana nainarakpa asimak masagi ning tamba taliba khunai asigi miyam amadi revolutionary ihau singi manglomda changsilakpagi saruk amani haina laubayai hairakli. Malem gi tongan ba mafamda pangthokna bagum National Health Mission amadi Indian Psychiatric Society Manipur State Branch na sinduna Mental Health Promotion and Suicide Prevention haiba thimda kunganipan suba World Mental Health Day gi palan thoram ngasi Janemski Auditorium da pangthokre. Tongan ma Medical Institute gi lakpa mahairoi amadi CSO singna saruk yaduna pangthokhiba thoram aduda State Health Society ki Director Bunlunman Bulnamna wakhal lainana naraba mioi singbu wakhal tahanba amadi masa matomta sijabagi thodok kaya asi hanta hannana hotnabada mipung khudingmaki thodang changi maram aduna miyamnasu asigumba thodok kaya asi thoktanaba kari toba yabage haibadu nainaba mathau tai Masida healthcare worker amadi medical ki profession da leiriba singnasu miyambu wakhal tahanmagi tangai fadaba lei maramaduna state asida leiriba health and wellness center singda anoba khusu kulai ga loinana expert amadi counselor sing thamduna masa matomta sijabagi thodok kaya asi hanta hannanaba hotnaragani haiki. It can become a platform where the community can get the first level of assistance, the first level of consultation. If you find a neighbor or a family member who is having some signs of mental stress or some signs of abnormal behavior, we now have health and wellness centers which are not far from your locations, where there are trained health personnel who can help you. And the 81 number will increase, it will go up to 200, 300, it's an ongoing program. And I'm happy that this foundation, so that from there it leads on to the higher health facilities up to the tertiary level, where our brothers and sisters, our family members, our friends who need the health care on mental health.
ngasi Moirang Bazar Maikai Edongi Mairang Paibi Singna Sinduna Hiram Kudimakta Sotharaba Moirang Kendrabu Kallu Haiba Banner Makhada Wakat Mifam Chathakre Wakat Mifam Aduda Saruk Yakibi Maira Paibi Singna Manipurgi Puariga Sagonariba Moirang Kendra Asi Hiram Kudimakta Sothaduna Leire Lambi Thongi Fibam Chadre Maram Aduna Mari Leinaba Authority na Athuba Matamda Meeting Changbiu Haiki Bharat ki tongan mafam da pangthok na bagum ngasi juri bam BJP mandal na sinduna jati gi mapa Mahatma Gandhi ki chamaga yangkhai suba birth anniversary ga mari leinana Gandhi Sankalp Yatra pangthokre Relay edo juri bam gi divong da leiba juri bam BJP mandal gi office tagi hauraga juri bam gi treasury fauba chatke Thoram asiga mari leinana juri bam BJP mandal gi president E Semorna Mahatma Gandhi na Bharat ki mafam khudingmakta santi gi paujel puduna chatkhiba khongchat adu ningsingba oina thoram asi pangthokpani thoram adu da saruk yakiba MFICL gi vice chairman K Sarat Kumar na ngasi gi relay asi Mahatma Gandhi gi chamaga yangkhai suba mapok kumon ga mari leinana pangthokpani thoram asina Bharat ta leiriba kanglup khudingmakna Mahatma Gandhi gi wakhalon bu saugatli haibadu taklibani haiki Bharat Lairiba Jati Punama Jati Bijati Khaidana Rashtrapita Mahatma Gandhi na Pamjaramba Mahaki concert aduda Mahaki concert aduda ekoi punamna saruk yari haibasa asi concert sinema chena tai Malemgi tongan mamafam singda pangthok na bagum ngasi Thobal district ki manung chana leiba Hairok High School dasu World Side Day 2018 gi thoram pangthokre District Health Society Thobal amadi Lions Club Kakching Greater ki meeting makhada National Program for Control of Blindness Thawalness Sinduna Vision First haiba thimda pangthokhiba thoramaduda athoiba mitunglengi warol piraduna MSTV ki editor N Uttam Kumar na mit haibasi yamna maru oi masi soklagadi yamna nungaite maram aduna mit pu yamna chekshina thamba mathau tai mit uraktaba haibasina aikhoi miyoibada yamna awaba oihalli mamangai matamga hojika yamna khenare Haurakliba Naharol Singna mobile phone toina sijannarakpana mit sokpagi achoba maram amasu oiri maram aduna Haurakliba Naharol Singna mit soktanaba hotnasi haike Globalization tabagi lapsida ayamba akoise mobile chila ngawe ko anjo na chula ngawe sa koi swai wa de ke chu to ngawe mit de sokpama live asima se koi swai ki ya section of the crowd mit si soga de kita hakaza ba koi dance de yamna muai tabana यार इधर कोई निमंत्रण मशीला इधर साथी मैं आपसे बारी से सीनियर ने कोई विजन फर्स्ट टाइम से मेरे से उधर का दिया अपने और उधर कोई अपन रसोई में कोई नहीं लारी पाप में सानों में करने एनी कोई निमंत्रण ना पाप में करते हैं मुआई तो वो पावे Nakal amaromda Kakching Phosupata leiba lanlei mamarup nasu ahumlak subo oina World Side Day 2018 gamari leinana haikak pokpi da leiba Mission Blind School da tengbang potlam sing khusinakre Hauzik amuka na atenba break amatang lominasi Diwali amasung Ningol Jacobana lakpaga iroinana Sangai Honda na festival asida Honda cars ki ahenba discount sing pizari Hauzik lariba Honda cars ki discount sing adudi Honda Amaze up to 42,000, Honda Jazz up to 50,000, Honda WRV up to 45,000, Honda City up to 62,000, Honda VRV up to 1,10,000, Honda Civic up to 2,50,000. Honda CRV up to rupees 5 lakh. Attractive oiraba discount sing asi lakliba October 19 gi mangoinana lobi hogadabani. Discount sing asi gidamak terms and conditions khara laizai loinana madik charaba servicing center su laizari. Akupa marol gidamak ngasimak lengsin birau Sangai Honda Ghari Airport Road Imphal Manipur.
ब्रेक की मतुंगदा मयाम अमुकन तराम नोकचरी मखाताबा पाउ पिजरे MS Bablu Enterprises की माइकईदगी मणिपुर की इहान हानबो इना इम्फाल वेस्ट बाबूपरादा इलेन ब्लॉसम्स एंड ग्रीन स्टोर एंड गिफ्ट वॉल हाइना मिंगथोनबा गिफ्ट स्टोर अमंगसी हांगदोखरे थौरम अदुदा सरुक याखिबा गिफ्ट स्टोर की प्रोप्राइटर बाबलू खांगेम्बमना हांगदोकलिबा स्टोर असिदा वर्टिकल गार्डन खुसेमगी उपाम्बी लेना चिंगबा कया अमा मियामदा फंगहनबा खक्तनतना खुदोल पोत कया अमसु यावरी हाइरिबा पोलम सिंग असि का हेना तांगदबा अमदी क्वालिटी लेबा ngakta oibana sel thungi matik chadaba imung manungi oinadi aduki matik kanaba piragani haiki cinematography photography editing film equipments amadi recording na chingba kayabu khudong chaba piduna artist singbu yokhatnabagi pandamda and calm studio kowa film Center Studio ama ngasi film forum Manipur gi chairman Samjet Sadbam Mangol Jauna Thobal Khetri Lekaida hangdokre thoram aduga mari leinana film forum Manipur gi chairman Mangol Jauna film forum Manipur asi jati ama khaktagi nate Manipur da leiriba furup pumnamaki yaifana ba leiba furup amani artist singbu yokhatpa amadi film gi lamda miyamda afaba pautak pibana mapum oiba thodang lauriba forum amani Maram asina lamdam asina leiriba furup khudingmakna mot manana amato oina thabak tawminasi afaba khunai ama puraknaba hotnaminasi haiki Prime Minister da leipak asida mof linsing ki thabak hengalakliba asida nungnangba fongdokluba India ki masak nairaba miyoi yangkhai ki mathakta sedition case pansin kiba adu handokle haina Bihar police na fongdokre Tongan ba source singdagi fangba paugi matung ina Bihar police na aranba case file tawrakhiba Sudhir Kumar Oswagi mathakta mari leinaba IPC gi section gi makhada case ama file tawgadori hiramasi gi matangda sedition gi case sing asi kakthatpaga loinana karigumba maram amata leitana aranba case file tawrakliba miyoi gi mathakta thabak laukhatlagani haina ADG Jitendra Kumar na fongdokre hauji amuk sanabagi pau fangbigani Thasigi ahumdagi hauduna Russiagi Ulan Udeida chathariba Aiva Women's World Boxing Championship ki KG Yankai Matoi flyweight ki kanglupta Manipur gi boxer MC Mary Kom na mahaki lamba oriva Colombia gi boxer Ingrid Valenciabu maithiba piduna semi final changkre Irai numita sanagadoriba semi final bout asida Mary Kom Turkey gi boxer Busenas Karkiglusu thingnaragani ngasi ayuk phong kiba Manipur gi pause singda kari maroi ba pau yaw kibagi haibadu mayam puna mutang khangminasi Lamjingba Times Law and Order fagalakpaga loinana Manipur da apikpa industries chawkhatlakli voter list mitop hapchin bada khut yawram lavadi rajniti thadokke Joy Kishan nupi lal gi mingda sel khairamba nupi ahum fare Chief Minister ga rims thodok ki JSC ga unakre Sangai Express Economic Activity yamna fagalakli Chief Minister Fibam soklava thong lambi semba ngamlaroi hairagana toklo lupa crore mari henbagi drug sing fare jail da thamli hairaga JN Hospital da lairamle pokna firm barak amadi makru thong apiba matamda loishingadabani haujik lairiba ariba thong chakoba mamangda loishindravadi lambi thingzillagani TDC voter list mitop sing hapaki damak government na action lawba ngamgadra Joy Kishan Umdra Suba Territorial Army Day Pangthokre State asida santi lakpadagi economic ki lamda singthaba yana makhal kayagi thabak sing paikhatlei Chief Minister Naharol gi thauda Manipur da law and order fagalaktuna lalol itik amasung sel thungi fibam mayon manglom da changsinba ngamlei Chief Minister Barak amasung makru thongi ubak runner sing amasung lambi numit 10 gi manungda semjindradi lambi thingzilagani TDC Atamna miyam di yentokadaba cheng lana haina thokibagi hearing gi damak nongmagi oina jail pikre Landhoni amasung phagalaba sing jail da laibagi mahuta hospital gi special ward ta nungaina lairi Joy Kishan Huyen Lan Pau Manipur da suicide tawagi chang wangkhatlagli
Sahi asigi oina August tha faubada mioi 38 masa mathanta sijakre. Central government employee amasung pensioner singi DA sada manga hingathankre. Special school amana tofom thokpa mayam tawba ngamdana leiri. Anita Court na Om Prakash ta lupa lakh ani fine thihankre. Lamdam sida ingtappa purakna bahonabada Territorial Army na thodang lauri. Chief Minister Sana Laibak Minister MLA Singi Scott amasung police ki gari sing logi wangmada chalai hali. Insurance job da police ki gari sing maning tamna thauri. Central government ki employees sing chada mangagi ahenba DA piragani. Chief Minister Micro industry da Northeast Manipur na makok oiri. Thong semdrabadi gari chattanaba firep laurakani. TDC EJL Express Voter list da mitop hapchinba official sing government na action lawba ngamgadra. Joy Kishan Imphal Jiribam lambi numit 10 gi manungda semba loidrabadi thingzillagani. TDC Law and order gi fibam fagatle sel thungi fibam su fagatle. Chief Minister Mitai Pangal Singsu scheduled tribe list da chalhangadabani. Dharma oli haibagidama khuldagi tantokhiba kandem tawi. Ireibak voter list mito hapchin bada chenaram lavadi politics tagi tokke miyamna social boycott tawbiu. Joy Kishan Law and order gi fibam fagalakpadagi lalol itik sel thungi fibam anawba mayonda changsilakli. Chief Minister Kani KG 10 ga kona namiyoy ani fare. Aroibada maroiba pau amukana pizari. Aikoigi nat amadi channel bibu ngak senduna thambagi tangai fadaba lai haina Manipur gi Governor Dr. Nasma Heftulana haikre. Leibak amagi sen thungi phibam phagat hanbada longmi singi achauba thodang lei haina hanagi Union Minister TA Saubana fongdokre. Jalliba tha asigi tara humdoi fawgi manungda lengakna mahairoi baby sana misi gi case asi CBI da paihandrabadi khongjang lakadauri. Amadi ahal singi hingbagi hak khongaw narakpa matamda Manipur Human Rights Commission na chap chaba thabak laukhatkani haina Manipur Human Rights Commission gi chairperson Khaidem Manina haikre. Hauzik Paubagi di Times of Manipur Nungthil gi pau matang asida loishinjare meeting tabiri basingbu amukana khurumjari.